tongan ba mafam singda maira paibi singna haukiba chahigi December 13 da Thobal district ki manung chana laiba Salungpam school maya da police commando na nomai kapada khungak pa ama sikiba amadi taruk phajanduna ngasi fawa thadokuna lairiba thowong asibu yaningdaba fongdoktuna sit in protest athaduna lakpagi manung chana ngasi su Imphal East Khetigrau assembly constituency ki manung chana laiba top khongnangkhong Maning Lekai da Leiba Community Hall da Top Khongnangkhong Makhong Maning Lekai Nupi Singi Lamjing Lupna Senduna Khulngakpa Sing Fajan Kibagi Thawong Yaning Daba Fongdoktuna Wakat Mifam Pangthokre Abadi Khulngaksa Agarang Darupu Habib Kiba Habib Kiba Agarang Sisukoi Khulngaksa Bani Maha Kusatu Kiba Aduga Tarum Amabuna Habib Kiba Asiri Musoi Nai Am Hoi Sang Yang Ria Jende Masim Musoi Idaiba idam Manipur asigi lusingo ibiri singsina asigumuse wakansi khara khanthabiraga thabak paikhatpibana chungani haibase imana miyang pumda aigoi sarkari mafamda thamjani aduga loinana aigoi khulngakse richa singsina ngapilamdraba aduna natragadi aigoi jinkhongda sinyada khunda loijariba isilinaw sing ma isa oiba mayamse tungtulay tana lay ngamamdibase sisu khulngakpa singsina makhoi singsibu ngakpiribani sendiribani aikoi sing mayam asu makhoi kandiribani makhoi mathwai kubak ta hapna ayani aikoi ima sing isilinaw mayam ase sokpaya oi haidana makhoi asukwana aikin hamdo makhoi sa wasang do makhoi hona jaribase sida aikoi lusinbasi asina asi khoi awa se khumbi haba Pazagi awang sambiu, awing mayung halalog na layba. Pazagi ayaman lising niya kayo huli, mayung makay jajaba mayang sulay bani. Makoy sing susu koy bagi mundahan ba. Ngamna na ba hona biba. Tuloy na kunungak sing isa sing jama khatana. Habi pun biba, adi mahay sing su, lai ka tam da makay tam jajaba makay kunungak ni. Ile ba ka ni hanin le jeno mayang sa. Sisu habi ba pun biba sa. Tawin na si tau sa aikoi mama amona aikoi mama sinsina asuki mati amoy da nungai da phawi haibse